गुलाब की तिंखंग अनि सुब तांकक मियामदा खुदोल तमजरगे हौबदगी न लोइब फौबा मियामना पुनिंग चंग ताबीबगीदमक्ता ताबीरिबा पुनमकपु लीजरिबा अई इसागी माइकैदगी थागतचबा नुंगाइजबा अदु फोंदोकचरी लीजरिबा वारी असिदा अदोमना अपेनबा नुंगाइबा पोकपीबा अदुनी अइना ख्वाइदगी पामजबा अइना ख्वाइदगी हराउजबा वारी हौजरकलगे गुलाब की तिंखम याइफबी थोइरेम्बा हौजिक फाउबदा मखोई अनि उनबगी मफम अमदी लैत्रि मखोई लाइबक्ता मखोई अनि उनौ हाइना तममद्रिबनरा खंगदे थोइरेम्बा ग्रेजुएशन लोइरदुना दिल्ली यूनिवर्सिटी दा मखा मास्टर तौथनबगीदमक्ता एडमिशन तौख्रे तंबा हौख्रे थोइरेम्बा थोइदोक खेंदोकना महाकी शवोंग सदा असि नोंमगी मेच्योर वैखलकपगा लोइनना लाइरिक हैबगी मथक्ता येंगबदा यामना नुंगाइबा शवोंग सदा शाबान अमनी इंखलकलिबी माग थोइने हेना लेंगमानबी चनु निंगोन कयाना अमदी अतोप स्टेट सिंगी लैसाबी कयाना महाकु पामदबा कलक्तबा याउदे मितादबा याउदे महाकी ममिट ममाय येंगथोरकपा खुदिंगमक्ता फजदबा इपक्ता पक्जदबा मफम अमत्ता लैते समना हायरबदा यूनिवर्सिटी अदुदा तमिनरिबा नुपी कयाना महाकपु पामजरमी तिनजनिंगलमी लोइनजनिंगलमी अमदी अपाम नुंसिगी लंबीदसु खोंदामिनदुना चपमिन्नबा पामबा मियोय कयामा याउदबा नत्ते अदुबु थोइरेम्बगी पुंगनिंग वाखलदी अंगकपनी अदुगुंबा वाखल अमत्ता मंगोंदे याउदे तिनरिबा लोइनरिबा मिपुंग खुदिंगमकपु इचम चमना मरुप मपांगुमना खंजबा मिसक मखकनी महाकना खल्लिबा हाइबबु अइना मफम असिदा थापलबा इरमदम नुंसीरबा नुंगाइरबा इरमदम अदुबु थादोकलमलगा अइना मफम असिदा लाक्लिबसे अइ तुंगी पुंसीदा मी अमा ओइननबगीदमक्ता इहै तंबा लाक्पनी हाइबसे महाकना मतम पुनमक्ता थादोकलमदे काउथोकलमदे महाकना मफम असिदगी फंगदोरिबा महै मसिंगी नॉलेज अदुना महाकना मरमदमदा हलक्लबा मतुंगदा स्वथदुना लैरबा मरमदमगी इरैचासिंग मरैचासिंग मफमदा माना खंगजा हैजबदु संदोक्तुना अमुक मियामदा वाखल लौसिंग शेयर तौमिन्नबदु महाकना यामना पामजरमी महाकना हाई स्कूल तमलिंगेगी मतमदा लमदम असिदा लाइरिक तमननबा होनबा मतमदा तुम्बा चाबा खंगदबा मखै स्कूल चटपगी मथक्ता ट्यूशन कल्चर दा हाइबदी कोचिंग तौबगी चटनबी असिदा लुप्तुना अयुक याहौरकपा पुंग 3:30 याहौदुना स्कूल चत्री फाउबा ट्यूशन चटपा अदुगा स्कूल हलक्लगसु अमुक ट्यूशन चटपा मदुना मरम मोइरेगे हारगा महाकना तुम्बा चाबा खंगखिदबा पोथाफुम खंगखिदबा मदु कोकननबगीदमक माना खंगजा हैबजबा अदुमदी महाकना मियामदा संतोकचबा पामलमनी अदुगी पांदमदनी महाकना लाइरिक तंबा संगसिनजरिबासी थोइरेम्बना फनायामना हैसिंगना ngaktokjarabasु environmentuna maga laiminariba akoiba singduna porakpa matamgi shafulakta mahak yaudaba ngamlaktre baidehi kobi sangkholabi nupi amakakna mahakpu pamjarami nungsijarami karigumba thoirembana mangonda angangba gulab amakaktang piraklabadi thamoi sengna harauna lauge aduga madugi paukhumsu khudakta pige haiduna ngairami adubu madugi tanja mangonda phanglamde nupi macha baidei aduna ikai ki wangmalana mahakna thoirembaga naknana tinanaba kayarak hotnarami mamaidadi mado mai paklami thoirembaga tinanaba honaba matamda
ꯊꯣꯏꯔꯦꯝꯕꯅ ꯂꯥꯏꯔꯤꯛ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯕꯩꯗꯦꯍꯤꯁꯨ ꯂꯥꯏꯔꯤꯛ ꯐꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯥꯒ ꯇꯤꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯐꯪꯂꯣꯏ, ꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯠꯅꯔꯛꯇꯨꯅ ꯊꯣꯏꯔꯦꯝꯕꯒꯨꯝꯅ ꯂꯥꯏꯔꯤꯛ ꯐꯕꯁꯤꯡꯒꯤ ꯂꯛꯇ ꯆꯟꯕ ꯉꯝꯂꯝꯃꯤ꯫ ꯕꯩꯗꯦꯍꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯪꯈꯣꯟꯕꯤ, ꯌꯦꯡꯕꯗ ꯅꯨꯡꯁꯤ ꯁꯛꯇꯥ ꯆꯪꯕꯤ, ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝꯅ ꯂꯤꯡꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯗꯦꯜꯂꯤꯗ ꯄꯣꯛꯂꯛꯄ ꯆꯥꯎꯔꯛꯄ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯗꯦꯜꯂꯤꯒꯤ ꯂꯣꯗꯤ ꯒꯥꯔꯗꯦꯟꯗ ꯆꯠꯇꯨꯅ ꯊꯣꯏꯔꯦꯝꯕ ꯀꯣꯏꯕ ꯆꯠꯄ ꯌꯦꯡꯕ ꯇꯧꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯣꯗꯤ ꯒꯥꯔꯗꯦꯟꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯎꯅꯔꯨꯕ, ꯉꯥꯎꯁꯤꯟꯅꯕ ꯆꯠꯄ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯤꯔꯛꯂꯕꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯇꯥꯔꯨꯗꯦ꯫ ꯃꯥꯅ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯑꯛꯁꯔꯗꯥꯝꯗ ꯆꯠꯇꯨꯅ ꯃꯥꯅ ꯄꯥꯝꯖꯕ, ꯃꯥꯅ ꯅꯤꯡꯖꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯡꯖꯕ ꯇꯝꯖꯕ, ꯃꯗꯨꯗꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯩꯗꯦꯍꯤꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯩꯗꯦꯍꯤꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯃꯔꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯂꯦ꯫ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔꯒꯤ ꯑꯔꯣꯏꯕ ꯆꯍꯤ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯏꯅꯦꯜ ꯏꯌꯔ ꯊꯥꯔꯒꯗꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯩꯗꯦꯍꯤꯅ ꯈꯟꯖꯩ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯟ, ꯃꯥꯒꯤ ꯄꯨꯟꯁꯤ ꯊꯣꯏꯔꯦꯝꯕꯅ ꯂꯣꯏꯔꯒꯅꯤ, ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯀꯠꯆꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯔꯦꯝꯕꯅ ꯃꯉꯣꯟꯗ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯃ ꯐꯥꯎꯕ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯊꯣꯏꯔꯦꯝꯕꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯄꯤꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯝꯃꯤ꯫ ꯇꯨꯝꯕ, ꯆꯥꯕ, ꯆꯠꯄ ꯃꯇꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯤꯠꯇ ꯊꯣꯏꯔꯦꯝꯕꯕꯨꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯊꯣꯏꯔꯦꯝꯕꯕꯨ ꯎꯗꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯈꯪꯉꯝꯗꯦ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯗꯦ, ꯊꯕꯛ ꯑꯃꯠꯇ ꯃꯉꯝ ꯁꯥꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯔꯦꯝꯕꯅ ꯃꯥꯒ ꯂꯣꯏꯅꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯗ ꯀꯥ ꯍꯦꯟꯕ ꯑꯍꯦꯟꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯆꯠꯂꯝꯗꯦ꯫ ꯆꯨꯝꯅꯇꯒꯤ ꯅꯨꯡꯁꯤꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯐꯝ ꯊꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯃꯛꯇꯅ ꯕꯩꯗꯦꯍꯤꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯁꯦ ꯑꯁꯨꯝ ꯍꯦꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯣꯏꯔꯦꯝꯕꯅ ꯑꯛꯁꯔꯗꯥꯝ ꯇꯦꯝꯄꯜꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯗꯤ ꯑꯛꯁꯔꯗꯥꯝ ꯇꯦꯝꯄꯜꯗ ꯊꯣꯏꯔꯦꯝꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯄꯣꯊꯥꯖꯕ, ꯅꯨꯡꯉꯥꯏꯖꯕ, ꯍꯔꯥꯎꯖꯕ ꯐꯪꯕꯗꯨ ꯎꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯕꯩꯗꯦꯍꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯕꯩꯗꯦꯍꯤꯅ ꯁꯥꯒꯠꯂꯝꯃꯤ꯫ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯕꯩꯗꯦꯍꯤꯅ ꯈꯟꯖꯕꯗꯤ ꯃꯥꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯔꯦꯝꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯗꯅ ꯃꯥꯒ ꯂꯩꯃꯤꯟꯅꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯀꯌꯥ, ꯀꯝꯄꯅꯤ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯕꯩꯗꯦꯍꯤꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯞꯅ ꯊꯣꯏꯔꯦꯝꯕꯗꯁꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯔꯦꯝꯕꯅ ꯃꯍꯥꯛ ꯃꯃꯥꯡꯗ ꯍꯣꯏ, ꯑꯪ, ꯑꯥ ꯍꯥꯏꯅ ꯇꯥꯕ ꯅꯠꯇꯅ ꯀꯥ ꯍꯦꯟꯕ ꯃꯥꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ, ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯤ ꯄꯤꯔꯝꯗꯦ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯒꯗꯕꯁꯤꯡ꯫ ꯑꯗꯨꯕꯨ ꯕꯩꯗꯦꯍꯤꯗꯤ ꯊꯣꯏꯔꯦꯝꯕꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯈꯪꯗꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩꯗꯤ ꯉꯝꯈꯩ ꯅꯥꯏꯔꯝꯗꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯊꯥꯕꯜꯅ ꯐꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯕꯩꯗꯦꯍꯤꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯕꯨ ꯌꯦꯡꯂꯒ, ꯊꯥꯖꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯀꯅꯥꯒꯤ ꯋꯥꯈꯜꯗ? ꯊꯣꯏꯔꯦꯝꯕꯒꯤ ꯋꯥꯈꯜꯗ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯥꯏꯕꯒꯤ ꯂꯝꯕꯤꯁꯤꯗ ꯇꯥꯎꯔꯛꯂꯕ ꯃꯇꯝꯗ, ꯅꯨꯡꯉꯥꯏꯅ ꯆꯠꯂꯛꯂꯕ ꯃꯇꯝꯗ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ꯫
ꯈꯝꯕꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯊꯣꯏꯕꯤꯅ ꯈꯝꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯝꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯏꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯏꯟꯈꯠꯂꯛꯄꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯖꯧꯕꯣꯟꯒꯤ ꯄꯨꯟꯁꯤꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ, ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯂꯣꯏ꯫ ꯇꯁꯦꯡꯅ ꯊꯣꯏꯔꯦꯝꯕꯁꯨ ꯕꯩꯗꯦꯍꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯃꯂꯥ? ꯃꯗꯨꯗꯤ ꯅꯠꯇꯦ꯫ ꯊꯣꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯗꯁꯨ ꯕꯩꯗꯦꯍꯤꯒꯤ ꯀꯥꯈꯜ ꯑꯃꯗꯤ ꯍꯥꯞꯇꯨꯅ ꯊꯝꯈ꯭ꯔꯕꯒꯨꯝ ꯀꯔꯤꯒꯨꯝꯕꯗ ꯕꯩꯗꯦꯍꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄ, ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯅꯤꯡꯂꯛꯄ, ꯀꯔꯤꯒꯨꯝꯕꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄ ꯆꯠꯅꯤꯡꯂꯛꯄ ꯃꯇꯥꯡ ꯌꯥꯎꯔꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯣꯏꯅ ꯄꯥꯝꯖꯕ ꯃꯐꯝꯁꯤꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯊꯣꯏꯔꯦꯝꯕꯅꯁꯨ ꯂꯧꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯅꯔꯝꯃꯤ꯫ ꯊꯣꯏꯔꯦꯝꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯍꯦꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯃꯤꯡ ꯆꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ, ꯍꯥꯏꯕꯗꯤ ꯃꯥꯁꯇꯔ ꯑꯁꯤ ꯂꯣꯏꯔꯝꯗꯥꯏꯁꯤ ꯐꯥꯎꯕ ꯃꯇꯝꯗ, ꯕꯩꯗꯦꯍꯤꯅ ꯊꯣꯏꯔꯦꯝꯕꯒꯤꯗꯃꯛꯇ ꯁꯦꯠꯅ ꯆꯥꯅꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯆꯪꯒꯗꯕ ꯃꯦꯇꯔꯤꯌꯦꯜ ꯃꯆꯥꯛ ꯀꯌꯥ ꯃꯔꯨꯝ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯔꯦꯝꯕꯅꯗꯤ ꯄꯤꯔꯛꯀꯅꯨ, ꯃꯗꯨ ꯅꯪ ꯑꯗꯨꯝ ꯊꯝꯖꯟꯖꯧ, ꯅꯍꯥꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯧ, ꯑꯩꯒꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯩꯗꯦꯍꯤꯅ ꯌꯥꯔꯝꯗꯦ꯫ ꯅꯪꯒꯤꯅ ꯅꯪꯒꯤꯅꯤ, ꯃꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕꯒꯤ ꯄꯤꯖꯕꯅꯤ, ꯅꯪꯉꯣꯟꯗ ꯉꯥꯎꯖꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯑꯃꯅ ꯅꯤꯡꯖꯔꯤꯕ, ꯃꯥꯒꯤ ꯃꯄꯨꯅꯦꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯜ ꯄꯤꯕ ꯑꯁꯤꯕꯨ ꯂꯠꯅꯕ ꯆꯨꯝꯕ꯭ꯔꯣ? ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯨꯗꯒꯤ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯃꯉꯣꯟꯗ ꯋꯥꯀꯠ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯝꯂꯛꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯔꯦꯝꯕ ꯅꯣꯛꯇꯃꯛ ꯅꯣꯛꯏ꯫ ꯃꯥꯒꯤ ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯔꯕ, ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯍꯠꯄ ꯉꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯕꯩꯗꯦꯍꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯕꯩꯗꯦꯍꯤ ꯉꯝꯈꯩ ナꯏꯗꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯦꯟꯖꯕꯒꯤ, ꯅꯨꯡꯉꯥꯏꯖꯕꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯩꯗꯧꯉꯩ ꯇꯥꯎꯃꯤꯟꯅꯒꯗꯒꯦ, ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯕꯩꯗꯦꯍꯤꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯃꯈꯛꯇꯗꯅꯤ꯫ ꯒꯨꯂꯥꯞꯇ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯍꯥꯏꯕꯁꯤ ꯊꯣꯏꯔꯦꯝꯕ ꯅꯨꯃꯤꯠꯇꯨꯗ ꯈꯪꯕ ꯍꯧꯒꯗꯣꯔꯤꯕ꯭ꯔꯥ? ꯃꯤꯅꯗꯤ ꯌꯦꯡꯕꯗ ꯐꯖꯕ, ꯍꯦꯛ ꯎꯕꯗ ꯍꯦꯛꯅꯤꯡꯕ, ꯁꯣꯛꯅꯤꯡꯕ, ꯄꯥꯏꯅꯤꯡꯕ ꯄꯣꯛꯄ ꯑꯇꯔ ꯒꯨꯂꯥꯞꯀꯤ ꯅꯤꯡꯊꯤꯖꯕ ꯀꯅꯥꯅꯕꯨ ꯉꯥꯎꯔꯣꯏꯗꯕ ꯂꯩꯕꯒꯦ? ꯑꯗꯨꯁꯨ ꯑꯉꯥꯡꯕ ꯑꯇꯔ ꯒꯨꯂꯥꯞ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯕꯩꯗꯦꯍꯤꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯐꯖꯔꯕ ꯆꯥꯛꯂꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯛꯄꯥꯎ ꯍꯥꯏꯔꯗꯨꯅ ꯃꯥꯕꯨ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕꯤꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯣꯏꯔꯦꯝꯕꯅ ꯈꯜꯂꯤ, ꯑꯩꯁꯨ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯀꯗꯕ ꯊꯥ ꯑꯃ ꯑꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ꯫ ꯃꯐꯝꯁꯤꯗꯒꯤ ꯑꯩ ꯍꯟꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯇꯝ ꯈꯔꯗꯪ, ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯅꯨꯡꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯤꯕ, ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯐꯥꯎꯗꯨꯅ ꯂꯩꯔꯤꯕ, ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯒ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤꯁꯨ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯆꯥꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯕꯩꯗꯦꯍꯤꯒꯤ ꯌꯨꯝꯗ ꯊꯣꯏꯔꯦꯝꯕ ꯊꯨꯡꯂꯝꯃꯤ꯫ ꯕꯩꯗꯦꯍꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ? ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯍꯪꯈꯤꯕ, ꯅꯪ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ, ꯅꯪꯕꯨ ꯊꯥꯖ ꯌꯣꯟꯖꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯅꯪꯅ ꯈꯪꯅ ꯆꯥꯟꯅꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯃꯨꯛꯇꯪ ꯃꯁꯛ ꯇꯥꯛꯎ, ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯌꯦꯠꯀꯗꯕ ꯂꯩꯇꯦ, ꯅꯪꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯒꯗꯕ ꯂꯩꯇꯦ, ꯖꯥꯠ ꯀꯨꯆꯨ ꯈꯦꯟꯅꯕ, ꯙꯔꯃ ꯈꯦꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩꯔꯣꯏ, ꯅꯪꯅ ꯄꯥꯝꯖꯕ, ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇ ꯅꯌꯨꯝ ꯄꯥꯟꯕ ꯐꯪꯖꯕꯗꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ, ꯑꯄꯦꯟꯕ, ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯏꯃꯥ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛꯁꯦ, ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛꯁꯦ ꯅꯨꯃꯤꯠ ꯊꯥꯒꯨꯝꯕꯅꯤ꯫
ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯌꯦꯠꯂꯣꯏ ꯋꯥꯐꯝꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯩꯗꯦꯍꯤꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯡꯉꯤꯕ ꯀꯔꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯊꯣꯏꯔꯦꯝꯕꯅ ꯄꯥꯝꯖꯕꯒꯗꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯒ ꯃꯍꯥꯛꯄꯨ ꯔꯤꯁꯤꯞ ꯇꯧꯒꯗꯒꯦ ꯃꯥꯕꯨ ꯑꯣꯛꯀꯗꯒꯦ ꯈꯟꯕ ꯃꯇꯝꯗ ꯃꯈꯜ ꯃꯈꯜꯒꯤ ꯐꯤꯖꯣꯜ ꯃꯌꯥꯝꯗꯣ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯃꯠꯇ ꯎꯔꯝꯗꯦ ꯑꯃꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯨ ꯃꯁꯤ ꯃꯥꯅ ꯄꯥꯝꯒꯗꯕ ꯃꯥꯟꯗꯦ ꯑꯃꯃꯨꯛ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯏ ꯍꯥꯏꯐꯦꯠ ꯍꯛꯆꯥꯡꯗ ꯅꯞꯁꯜꯂꯒ ꯌꯦꯡꯉꯤ ꯃꯁꯤ ꯑꯩꯒꯤ ꯁꯛ ꯈꯔ ꯊꯤꯖꯜꯂꯤ ꯑꯃꯃꯨꯛ ꯌꯦꯡꯉꯤ ꯑꯃꯠꯇ ꯆꯥꯟꯅꯕ ꯂꯩꯇꯦ ꯅꯣꯡꯃ ꯊꯣꯏꯔꯦꯝꯕꯅ ꯃꯉꯣꯟꯗ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯈꯤꯕ ꯃꯩꯇꯩꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯨꯀꯥꯅ ꯁꯥꯕ ꯐꯤ ꯁꯨꯠ ꯑꯃ ꯄꯤꯔꯛꯈꯤꯕꯗꯨ ꯃꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯝꯃꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯗꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯃꯥꯅ ꯊꯨꯅ ꯌꯥꯡꯅ ꯂꯧꯊꯣꯛꯑꯦ ꯍꯥꯏꯔꯒ ꯊꯣꯏꯔꯦꯝꯕ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨ ꯃꯍꯥꯛꯅ ꯁꯦꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯦꯠꯄ ꯏꯟꯕ ꯍꯩꯇ꯭ꯔꯦ ꯐꯅꯦꯛ ꯁꯦꯠꯄ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯁꯦꯠꯂꯛꯇ꯭ꯔꯤꯕꯅꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯎꯄꯥꯏ ꯊꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯒꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯅ ꯁꯦꯠꯄ ꯏꯟꯕꯗꯤ ꯍꯩꯇꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤꯁꯦ ꯁꯦꯠ ꯏꯟꯗ꯭ꯔꯒꯗꯤ ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯃꯣꯏ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯃꯧ ꯑꯃ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃ ꯃꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯤ ꯑꯃ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯊꯨꯅ ꯌꯥꯡꯅ ꯕꯩꯗꯦꯍꯤꯒꯤ ꯃꯁꯥꯗ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯂꯩꯇꯦꯡꯕꯤꯔꯝꯃꯤ ꯑꯃꯗꯤ ꯆꯟꯗꯣꯜꯅꯆꯤꯡꯕ ꯊꯤꯟꯕꯤꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯕꯩꯗꯦꯍꯤꯒꯤ ꯐꯖꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯣꯏꯔꯝꯃꯤ ꯕꯩꯗꯦꯍꯤꯅ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤꯗꯤ ꯊꯣꯏꯔꯦꯝꯕꯅ ꯅꯍꯥꯟꯒꯩ ꯌꯦꯡꯉꯛꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯀꯩꯗꯧꯉꯩ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯔꯒꯗꯅ ꯎꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯔꯦꯝꯕ ꯈꯪꯍꯧꯗꯅ ꯌꯧꯔꯛꯂꯦ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯊꯃꯣꯏ ꯑꯗꯣ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯈꯠꯂꯝꯃꯤ ꯕꯩꯗꯦꯍꯤ ꯕꯩꯗꯦꯍꯤꯅ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯒꯦꯠꯇꯒꯤ ꯑꯣꯛꯂꯦ ꯒꯦꯠꯇ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯊꯣꯏꯔꯦꯝꯕꯅ ꯎꯕ ꯃꯇꯝꯗ ꯕꯩꯗꯦꯍꯤ ꯉꯛꯅ ꯌꯦꯛꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏ ꯃꯆꯥꯒꯨꯝꯅ ꯎꯔꯝꯃꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯩꯗꯦꯍꯤꯅ ꯅꯤꯡꯖꯈꯤꯕꯗꯨꯃꯛ ꯊꯨꯡꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥ ꯄꯄꯥ ꯍꯥꯏꯅ ꯍꯧꯅ ꯍꯧꯅ ꯀꯧꯔꯗꯨꯅ ꯊꯣꯏꯔꯦꯝꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯛꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯎꯠꯆꯔꯝꯃꯤ ꯃꯃꯥ ꯃꯥꯁꯤꯅꯤ ꯊꯣꯏꯔꯦꯝꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯣꯞꯄꯔꯅꯤ ꯃꯍꯥꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯗꯦ ꯃꯍꯥꯛ ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯕ ꯀꯜꯂꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯆꯦꯟꯗꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯁꯦ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯖꯔꯝꯃꯤ ꯃꯁꯛ ꯇꯥꯛꯆꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯅꯤꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯑꯃꯗꯤ ꯊꯣꯏꯔꯦꯝꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯡ ꯆꯥꯎꯕ ꯑꯗꯨꯒ ꯄꯣꯂꯥꯏꯠ ꯑꯣꯏꯕ ꯅꯣꯂꯨꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯊꯣꯏꯔꯦꯝꯕꯗ ꯉꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯑꯄꯦꯟꯕ ꯑꯃ ꯐꯪꯖꯔꯅꯤ ꯈꯟꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯇꯤꯊꯤ ꯌꯧꯔꯛꯂꯕꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯣꯗꯅ ꯅꯃꯥ ꯅꯆꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯅ ꯊꯨꯅ ꯌꯥꯡꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯏꯀꯣꯏ ꯀꯣꯏꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯩ ꯔꯥ ꯆꯥꯕꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯩꯗꯦꯍꯤꯅ ꯍꯩ ꯈꯣꯛꯏ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯄꯥꯅ ꯍꯧꯔꯛꯏ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯈꯣꯟꯖꯦꯜꯗꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯁꯨ ꯇꯥꯔꯦ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯀꯌꯥ ꯁꯨꯏ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯈꯪꯂꯦ
ꯏꯆꯥꯅꯨꯄꯤꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯈꯨꯗꯛꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯕꯅꯤꯀꯣ ꯑꯗꯨꯕꯨ ꯄꯄꯥꯅꯦ ꯀꯣꯏꯒꯅꯨ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪꯗꯤ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯄꯄꯥ ꯌꯥꯝꯅ ꯅꯧꯂꯨꯛꯅ ꯈꯨꯝꯃꯛꯄꯅꯤ ꯊꯣꯏꯔꯦꯝꯕꯅ ꯃꯄꯥꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯇꯣꯝꯗꯅꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯅ ꯅꯉꯣꯟꯗꯒꯤ ꯈꯪꯖꯅꯤꯡꯕ ꯑꯃꯗꯤ ꯅꯪꯗꯤ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯌꯥꯝꯃꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯗꯅꯤ ꯅꯪ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯅꯍꯥꯛ ꯌꯥꯒꯗ꯭ꯔꯥ ꯋꯥꯍꯪ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯔꯦꯝꯕꯒꯤ ꯃꯥꯏꯊꯣꯡ ꯈꯖꯤꯛꯇꯪ ꯂꯥꯡꯁꯤꯟꯈꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤ ꯁꯥꯏꯟꯁꯀꯤ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯤꯖꯤꯛꯁ ꯇꯣꯄꯔꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯕꯤꯗ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯄꯄꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨ ꯅꯆꯥꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯑꯃ ꯂꯩꯖꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯑꯩ ꯃꯈꯣꯏꯗꯒꯤ ꯌꯥꯏꯐꯃꯪꯒꯣꯜ ꯅꯤꯖꯔꯛꯀꯦ ꯃꯈꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯛꯀꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯝꯃꯤ ꯃꯄꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯌꯥꯝ ꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯥ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯒꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯍꯜ ꯂꯃꯟꯒꯤ ꯑꯌꯥꯕ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯪꯅꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯂꯥꯛꯄ ꯃꯤꯀꯨꯞꯇꯣ ꯏꯄꯥ ꯏꯆꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈꯤ ꯃꯇꯥꯡ ꯑꯍꯨꯝꯁꯨꯕ ꯒꯨꯂꯥꯕꯀꯤ ꯇꯤꯡꯈꯪ ꯀꯔꯝꯅ ꯕꯩꯗꯦꯍꯤ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯈꯤꯕꯒꯦ ꯑꯗꯨꯒ ꯌꯥꯏꯐꯕꯤꯅ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯑꯗꯨ ꯀꯔꯝꯕ ꯇꯥꯟꯖꯥ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ